All India Trade Union Congress Bishnupur District Committee gi ahum suba conference Open Bhawan Bishnupur da ngasi pangthokkhre thorom to the AITUC Manipur gi General Secretary Laisram Satan Kumar Bishnupur gi President Sorokhaibam Nilakamon All Manipur Asa Worker Union President T.H. Purnima Se All VDF Welfare Association ki President Laisram Devan All Manipur Airtel Worker Union ki President N. Rupachandra CPI Bishnupur District Secretary C.H. Sarat AITUC Manipur ki Secretary K.H. Brojendra na athuba mitulin ona sarukya ke tharongga mailin na akhang ahi singna sinmi singi khusuman matik chana phanghana ba sinmi singi thak hongbagi wangkhatnaba AITUC na honariba singi matangda wangang tuna miyam puna tamina khilina AITUC Bishnupur District Branch ke nangothau pugadaba singsu khankhe nangothau punaba khalaba sing sorokhaibam Nilakamona President Secretary KHCI School Treasurer L. Sotin Kumar na phongdokhibada sinmi singna masa masagi hak kanjanaba khangjadabana khusuman na hengatlu haiba ngamjade amadi haigani haibasu khangde maramsina AITUC na sinmi singda masa masagi hak khangjanaba amadi khusuman hengatnahanaba khongjang kaya changsinduna lakli makhatana so khongjang changsinduna sinmi khudingi kana bawhonagani lakadurba February thada so leibak sinba thungna khongjang changsingani haike अदर कोई थिंगरी से मदरिरा आशा अंगलवादी मिडे मिल यारो ट्रे करिगिनो अदु यारो ट्रे करिगिनो सिदा कोई थिंगे अदुगा सरकार ने पास तो करबा वाहिब तो मदो आई इशा से खुद में कोई दुकान फम यार सोबरे एस्टैब्लिशमेंट थम तो नसाई लिस्ट दे यावे बा लुपा दे सिंग तारा ट्रेड फंगदबनी अदो मोय खंगजेदे कई का कोरोना ना अदगी हुजिकी थार में सिगी थोखिबा तोंदोसिन मरम ओरकांदा दुकान मपुसिंग से मयुम कोई मणिपुर थादो सखरगे हाइने मोय दुकान मपुइदो मुक्ता तोलो हेंगदबगी सरकार लेफम मम 2030 तो अदु हाइबे मुक्ता मोय दमते कोई वाबीर ले